Yan hangmaktada mangan media bu yengbiriba nungsijaraba Kristogi mingda ipa ipal sing ima ibel itin dinaw loinana ichal ise irei kai irei sa irup ipiza poramak mangan media gi host hoijariba nobo kumar kai samna ikut lona jodana ikut mondona mayam poramak taram tramo ngasigi asigumaba yamna niksi jaraba nomidasida Akwegi mangal mediana Nahasinggi Aphaba Wapaogi Khonjel haina sandokchari basugum laba thawam masida miyam phumna yebibagi damak mangal mediana adungi laman ama tonshinjare agabo akwegi na tawjari basina maram oiraga adungi laman da kule singbangam loy Prabhu Jisu Kristana soidana yengbiriba waba khangbiru paramak ki laman mapui buwagi thawjanga lona yengbiriba punamaki matakta singani Ngasigi ni midang sa Zoom da madi YouTube te yengbiri ba nungsi jari now sing punamak so mapu ibungo na ngasigi yengbiri ba khudi maki matakta thorab hedok paharaw ba nungai ba ing thaba yai phaba soidana pibi gane hai buse ayat ta seng na thade mapu ibungo na nungsi biba mapu ibungo na yabi ba ibungo maki thawal loi singo mapu ibungo na thiri isori thawai ni ibungo mapu kurum jaba singna thawai da made chumba da kurum jaba tare Asikuba missing we boom hana theory. Hallelujah, praise the Lord. Is all about Haja Weko say, is so toy to the Kurum Nivene, toy ni Cholo Kurum Nivene, Maramadanga Dangasida, I go Mangan Mediagi Loishalandai, Tanik Lamatam. No meaning Pumangani say, Awana Karimati Yondana. Network yung karimata aswibal hendana mapui bungola tingbira pasigidama khwai digi wangmata hallelujah launa thagaturi madi harawa phumukchuri ngasigi numidang asi yamna nungaiba numidang mai khoi oiri maramde ngasigi numilase numid nimphuni suba numini hallelujah numid nimphuni suba asigumba numid nimphuni surumdai yamna tensilakpa adugum yamna phajaba matama mai khoi ngasi nimita lakri Sinausin. Maramaduna ngasigi ni milasida ay koy yamna ningthoujam ni milasida ikay khumna badamatik charaba ay koy thogaloy tomi singdagi ibungo maki wapok tana na koy thorang tori maramaduna hojikti isana tomina ibungo maki thogaloy ibungo maki wapok sandoloy naha wiriba tomina ngasi nimida ngasigi wapawase ningkha tamna mapu ibungi wahe singado mi singom fonda thungba yana ba haidok pinana ba Mangan mediana, Aphaba kasi the Khonjel. Matam rabi say lo di Aphaba. Thank you. Ahan magtada isyo thagat phongdok chari. Andi to kita nakhai ka ek kita hai tabi. Okay, kita. Okay. Okay. Thank you. Ahan magtada isyo thagat phongdok chari. Aduga ngasi ki mangal media. Amadi media sigi khuthangda saruk yari ba khuding makpu kan biba mapu Prabhu Jisu Krista ge mingta taram na okchare. Aise siang na hayo haira gade ngarang dagi hakchang khara ngamde ichana pisu kana nari adu waragaso ai gi matam aside ai mangal roi ge haina dum saruk yazari bani adum mayam so noi thamoi da prathna da ningsing biu hoi matam aside tele 30 minutes khaktani adu waragaso ai 30 minutes laujaroi yam tena loisin dage ngase ai hak na sandok da ba hiram or bisoy adudi Christ is our Passover lamb haibidi Christa aikoigi lanthok pibagi yaw machani text adudi 1 Corinthians chapter 5 verse 7 ahanba Corinthia pandu manga wahi paring tariat aduda ai mayamgi hamda pathok charake 1 Corinthians chapter 5 verse 7 maram maduna nakhoi hamai yaudaba oirabanina nakhoi anauba totlaba yam matum oinanaba nakhoina ariba hamai adu lauthoku maramde aikhoigi lanthok pibagi chakhangba oiba Kristadi aikhoigi damak irat khre English ta mukten pathok charke ESV dagi sina khara yam khara clear oibra khale ESV dagi
cleanse out the old leaven, that you may be a new lump, as you really are unleavened. For Christ, our Passover lamb, has been sacrificed. Hoy numini phu mangani chutna ngasi numini phu ni shure hai ko ye ozana Christ gi matang da tungan ba speaker dagi tungan ba talented oiraba preacher sing dagi aikoi Christology gi matang da tungan ba theme da topic tai khoi ta phangaga lai ngasi su Christ aikoi gi lanthok pi bagi yaw macha Christ is our Passover lamb haibisi aigi topic ni aduna masigi ngasai na pathokraba 1 Corinthians chapter 5 adugi context to aikoi telap nai khoi yang minase 1 Corinthians chapter 5 say church discipline gi matang da Paul na haiba gi matang da haitare singlup ta warak pi bagi matang da haibani masida phattaba lichat chatpa mi amabu singlup tagi lokthok na bahai bagi matang da adubu madugi context do koi nathai ra thamle haraga Christ is our Passover lamb hai bagi matang da ai topical sermon oina mayang mafam da develop nai thamjani ahan ma hangbi abasi kari do haraga Passover hai bisi kari lanthok pi bahai bisi kari no aduga Passover lamb lanthok pi bagi yaw macha hai bisi kari ai madu khangba mathau tai Charak background do khang na ba Passover haibisi karino kadai da gi kamaina lakpano haibido hoi thode endo nai ko ayam loina khangram gani haina khalle adubu ai adum telapa background ado ai man honda thamjani Exodus ariba warep na bada khongsan ba haiba lairik panduk tarani thoi da yengba taragadi Passover gi matang da ya mayek sengna Aiba Moses ni iraga verse 12 chapter 12 verse 21 da sumna hai ai mang hon pathok charke maduda Mosina Israel gi ahallaman pumnamak kauraga makoi da hai ki chattuna nakoi gi imung manung singgi matungina nakoi gi damak yaw macha lau amasung lanthok pi bagi yaw macha adu hatlu aina Mosina Israel gi ahlaman sing yatang piram telapa background story do yeng bataraga de ai khoi ne khangi Israel gi mi sing se Egypt ki khunda chahi chamari hena makoi se minai oina Pharaoh gi makhada makoi se minai oina atuki mati wana makoi hingaga lai mika mirao khol makoi kapchaba laujaba aduga makoi tawjaba matamda Ishona makui complain or makui kapcha badu tabadagi Ishona mausibu Moses pu season aduna Israel ki missing adubu Egypt ki lamdagi puri haraga Canaan haiba lamdu the promised land aduda chatna nabagi yathang adu pibiram Moses na under the leadership of Moses mana Pharaoh chalaga mana magi missing dubu nijarui adubu Pharaoh ni yaki Anek su chali Pharaoh na yakide adudagi Isona kamai tauge haraga aikoina Exodus chapter 7 dagi paba horagadi aikoina u phangbase kaino kan China tara 10 plagues Isona Egyptian ge mathakta awana haitare China piba China adugi aroi China adu kaino harakanda ahanba pokpa imung aduda ahanba pokpa adu ishorgi asawbana hatkadabani haibagi China aduni masidani aikoina chapter 12 ta aikoina pakiba matamda aruiba China aduda ishona Moses bu kawriya kana mana Israel gi ahallaman singda haibucho chalu yaw macha ama lawro madu hatlo adu madugi ieduna makoina leriba yum makoigi doorpost yum adugi matai thong adugi matai duda ieduna tairo aduga isor gi asaw bala kuma tamda tayriba yum adu mana kan thoga taydaba yum aduda leriba imung adugi ahal ni oibe yai sasan oibe yai khudingmak tumna hatkani hai ko masida telappa background hai babu
ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁ꯭ꯇꯣꯔꯤ ꯑꯗꯨ ꯈꯪꯂꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯇꯣꯄꯤꯛꯇ ꯑꯃꯨꯛ ꯂꯥꯛꯁꯦꯕ ꯑꯗꯨꯗꯤ ꯍꯪꯕ ꯌꯥꯕ ꯀ꯭ꯋꯦꯁꯟꯁꯦ why Christ is our Passover lamb ꯈ꯭ꯔꯤꯁꯇꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟꯊꯣꯛꯄꯤꯕꯒꯤ ꯌꯥꯎ ꯃꯆꯥ ꯑꯣꯏꯔꯤꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ why Christ is our Passover lamb he is our Passover lamb because only Christ is without blemish Krista khaktani amakpa yaudaba Krista khaktani asoiba leitaba only Christ is perfect to be sacrificed Krista khaktana irat potpu mapung phanba ngami only Christ can atone our sin only Christ Krista khaktana aikhoigi papu handokpiba ngami aduna ngasi aigi sermon haigadra masigi big idea hayo haragadi Christ is our Passover lamb because he is without blemish and perfect to be sacrificed and he can only atone for my sins Krista khaktani amakpa leitaba aikhoina amakpa leitaba hairaga ayamba isor khangdaba bisingna makhogi wakhalonda leibasi karino hairaga aidi huralude aidi huranba tawrude mi haluba tawrude ai police ki record tagi ming thiba leite isam samna hairagadi ai kanada su lalude soir basu tawde masine taibang pal na yeng ba bi yeng amadi khanba wakhalo aikhoina aikhoigi aphaba thabak aduna ishorgi magun ga akhoi changam leiba aigi aphaba thabak aidi ningonda lalude na asoiba tawrude aidi ningonda laluda maramna aidi perfect oy mapung phaba mi taibang palgi standard ta nahak aihak amakpa yaudaba oibi yai asoiba leitaba oibi yai adubu ishorgi standard ti tongas taibang palgi miyek da nang kanada laludragasu kanada soiruba tawdragasu aphaba thabak mayam ama tawragasu taibang palgi miyek da dinang se morally nang se yam phare haina haiba oiba taragasu ishorgi standard ti tongali ishorgi yengde tongali ishorgi wahina takpe dharma chenba mi kanamata leite kana leite amata shu leite Romans chapter 3 verse 10 the yam clear oina tai taibang palda dharma chenba mi kanamata leite leisu leiro kana amata amakpa yaudaba punsida hingba ngamloi leisu leiroi hingbasu ngamloi atopa londa da hairagana kana amata perfect oide mapung phaba leite the Bible is very clear Bible yam senga tai everyone is born sinner mipum kuding magpap chele and all we want is sin papi amo iba maramna aikhoigi pamjaba aikhoina haraujabadi pap tawraga harauja we can't live a perfect life aikoi mapung phaba punsi dai ko hingba sugam namoy because we are born sinner aikoi papi oiba maramna aduna Romans chapter 3 pona yam sengna ta ibdo miyoi base papi oiba maramna ma perfect oide taibang palgi mitiyengda asoiba yaudragasu amakba leitragasu kanada laludragasu phana pharagasu corona manungda migi seba mayam tawragasu mateng mayam pangagasu ishorgi yengba mitiyengdadi mak papi oiba maramna ishor khangdaba oiba taragadi mak amakpa maki aphaba thabak to madu kaido nungdi ishorgi gunga changdona basu yaro ado masi khangle hairaga Passover numita haibadi lanthok piba haiba palando madugi numit tuda yaw maduda hat kiba yaw macha do karamba yaw macha no haiba koi yengminasa Exodus chapter 12 verse 5 da sunna hai na khoi gi yaw macha adu
chahi ama pharaba asoiba leitaba laba oigadabani masida aikhoina u phangbusi kaino kanda yaw macha do chahi ama pharaba yaw macha oigadabani asoiba amakpa yaudaba sport leitaba yaw macha oigadabani yaw macha du laba oigadabani. It's a very clear instructions. Isorna Israel ge missing da yamna saying by instruction yamna serious by instruction ne masin isorna pyramid se madu hatle haraga madu da ke tarak pe iaduna yum gi thong gi matai da tai duna masida isorna yamna maru oiba yathang ne masida piribas masida Israel gi macha singna tarai na logbu yaba nate asoiba leitaba yaw macha adugi iaduna Israel gi misingbu tamthiraba ishor gi asauba adudagi kanba ngamgadori under one condition, if they trust God and if they obey his instructions. Ishona piba instruction yathang adu ngak na chalaga ishona haibido indaba taba oiba taragadi even if you born Israel macha ma oirgasu makoya do ishona haibido tarai na lobo oiba taragadi makogi imungdagi ahadba pokpa macha do makoi shigani sida Egyptian na do ishori yekna bane haina makogi macha masu ahanba macha masu do hat ke hebel te ishona adu Israel macha ma oirgaso covenant people ama oirgaso yathang adu ngak na chatta boy betaragadi makogi imung aduda ahanba macha sasan oisinu shigani aduna masida pyramid instructions say it's very clear and it's very serious. It's serious matter never go aduna maduna Israel ge missing na ishona piramba yathang adu tarai na lobu yate se masida yengse yaw macha gi I adu kayam yam darkar oibage yaw adu gi I adu kayam yam darkar oi adu kayam yam maru oi I adu taiduna sorry I adu taidaba yum adu Israel macha oirabasu maduda leiba ahanba macha adu siba dabani adubu I aduna tamthiraba ishorgi asauba adudagi kanbiba ngame ichini na ko application na ko yense Christ ki I do kayam yam maru oi nasagi Exodus pa ba matamda Exodus the ulli ba yaw macha do it's a shadow overshadow Christ the utpane ba picture ado Christ ki I sa kayam yam maru oi ke ahan Peter paduk ama padatara mapanda sunahai adubu asoiba amasung amakpa leitaba yaw machagi gumlaba mamal yamlaba Christagi inani Hebrew chapter 4 verse 15 da sunahai pap tawkidaba Christa aikogi Christa aikogi kanbiba mapu Prabhu Isor Christa se pap yaudaba without blemish asoiba yaudaba amakpa yaudaba kanbiba mapuni nangai na thabak aphaba thabak mayam tawragasu police ki record aikogi ming record leitragasu aduga aina mi haludragasu I am blemish ai pap chen maramna ai amakpa oi ai asoiba tawi ai koi nung kinumi kodingi pap taw adubu Christadi madunate adugo maki isi kayam yam maru oibake nasai first Peter aduna haibidu keno kanda asoiba yaudaba mamal yamlaba Christagi why Christ's blood is so important karigino Christagi is aduki matik maru oiribase it is important because his blood redeem us yam maru oi maramdi mahaki I aduna papi aikoibu handok piribani redeem tawbiribani akoi pase excuse me I say lokra tungbagi khara kana tore
First Peter chapter 1 verse 18 ga 19 no mukta pase ai pathok charake verse 18 da sunna hai nakhoi gi napa na pu dagi thangtharakpa arema nachat na taw adu dagi nakhoi bu mangba yaba sana amasung lupana handokpi banate haiba na koi khangi verse 19 da adubu asoiba amasung amakpa leitaba yaw machagi gumlaba mamal yamlaba kristagi inani ichini now ariba matamda haibidi ariba matamda minay amabu minay gi kaithel dagi apamba khanduna sanana lupana leina bigi chatna bi se yam chatna hoi hojikta bu tawdabagi wane adubu Peter gi matamda Christ gi matamda or mamang Old Testament gi matamda di slavery system se adu gi matik chatna madu kamai tawge haraga market ta kaithel da chatle ha kanda makoin apama minai se makoin khandui apama minai do makoin khalani sanana paisana nataga lupana aikoi sinaraga leiraga minai do puraga lakatoi laibak faragana leiriba mapu aduna minai adubu nang ase ngasidagi aina leirabani nang ase aigi oirabani adubu nang se aikoi yumda aina puroi nangi naning makha haidi freedom nanga chatningba you are free to do nanga se aina hoji thadu abani redeem tawribani nanga chatningba mafam kadai da oisinu nang apama du chatloina thadok pirami madugi chatnabi do yam chatnarami laiba kiragana minai adu magi punsi chupa minai oina awaba khaga aikoi master amagi mapu amagi makhada adum leiraga awana khanga mak siba so dum mayaw adubu laibak faragana mapu aduna thadok piramba madure masida aikoi gi Peter na picture am ulibse sanana lupana leiba minai sing haibane bako bondage adugumna miyuiba aikoisu papta minai oina leirami isani sabu kanjaba ngamlamde papta siduna leiramlabani handokpi ngamdraba papta bondi slave oina matam pumbuda aiko isor gi asaw phangduna leiramlaba miyoibane aikoisi adubu asoiba amakpa leitaba Kristagi ina aikoibu paptagi handokpi nanaba mahakna cross ta chahi lising anigi mamangda sibiduna mahaki ieduna nang ai slavery slave oina aikogi minai oina leirambadu mahakna leibiki aina phangada bisorgi asawbudu Kristana cross ta phangbikre aina phangada ba ikaiba du cross ta Kristana phangbikre aina phangada ba miot minai ikaiba isorgi asawba khodimakto cross ta chahile sine ki mamangda Kristana tabikre Kristana bibikre mahaki inai ko bilai why Christ's blood is so important karigino Kristagi is edukimatik maru why not others atopaki i nataba magi idi edukimatik maru because his blood can redeem us i aduna aikoi bu laibi bangam i aduna aikoi bu handok pi bangam papta shiramba papta chauramba adu Kristana chahile singani ki mang aigidama nangidama ngasi mangal media se tabiriba YouTube channel se tabiriba nangidama Kristana sibi ki aibese koi kaugumse ani so the why Christ's blood is so important it is important because his blood bring us to fellowship with God and reconcile with him Kristagi ise aduki matik maru oi tarkar oi maramdi mahaki i aduna isorga miyoibaga aikoiga tatlaramba mari adu sanda haina hanbi reconciliation pubirapi Ephesians chapter 2 verse 13 ne koyamuta pass
Ephesians chapter 2 verse 13 asumna iduna lay. Adubu matam amada lapna layramba makhuibu Kristagi igi mapana hojikti Krista Jesuda naknahale. Ifisage singlupta pulna iki bachithi ne si magna haibase karino haraga matam amadi ishorgi mafamda taibang miyoy ba ikoy se lapna layrami adubu Kristagi ina nakshina hale ay. Redeem to bakak nataba handok pi bakak nataba kanwi bakak nataba paapta layramba ikoy bu lebi bakak dun lebi bakak natana ishorga mapai ishorga miyoy ba ikoy ga tatnaramba mari adusu duna samjinan bi sangdainan bi adone polna episage singlupta Bible yam seng na takpi madudi pa na maramu iri hairaga taibang miyoy ba ikoy se isorda lapthok na duna layrami haina isorna taibang miyoy ba ikoy se mahak pu khurum na ba amade isor mahak ki minglen bu thagat na ba isor mahak ki mawong lawduna koy bisembiki because God is the creator sembi ba lesembi mapu oy maramna mahak na taibang miyoy ba ikoy gi taibang male masikak sembi ba natana taibang miyoy ba ikoy su mahak ki mitam or mahak ki mawong lawduna ikoy bu sembiki kari taw na ba mahak pu thagat na ba mahak pu represent taw na ba amasu mahak ki minglen bu thagat na ba maduna maram oire haraga adubu magi kusiyam ama oirabusu miyoy bena ishona haibedu indaduna pata tare Genesis chapter 3 madun maram oire haraga asengba dharma chenba wayenbi ba ishor mahak manakta pap chenba aikoi sengda ba dharma chenda ba isagi ta khanjaba napal na thanba ai mangaire haina khanjaba taibang miyoy ba na isoda matik mga pithopa ngamdre isona miyoy ba aikoi se magale minana bas sembiki adubu pap na maram oire haraga we are separated we are alienated aikoi isorgi mayokta isorgi yap lap aikoi chakre pap na maram oire aikoi ni isorgi manakta chatninga kasu aikoi chatpa ngamdre isorgi mafamdagi aikoi lapna leire naksingi haraga su upai leite aikoi thawaida siduna leirabani Bible is very clear aikoi asibani hingna siba una mitangba tana aikoi isorgi karino khangdaba isorgi matangda koi khangdaba we are total depraved isana isa kanjaba ngamde koi asibani thawaida siduna leiraba miyoy bai khoibu Kristagi ina amuk hanna isorga sangdai na hanbiduna isor mahaka tatnaramba mari adu samjinanbi aikoina isorga tatnaragasu isor dharma chenba aikoi dharma chendaba isor asengba isor aikoi unholy oiba isor wayenba adubu isorgi attributes that he is a loving God nusi haibe isor oiba maramna miyoiba aikoi we still have a hope isor na hope ama piri madudi karino kana mahak na maki machanupa Prabhu Jisu Christ bu chai lesing ani ki mamangda papi aikoi gi damakta mahak na thabirai aikoi ni hingba ngamdaba mahing adu Kristana hingduna mapa isor gi haibi induna miyoiba ma oina God man miyoiba ma oina mahak na mapagi aningba du chatuna mapagi yathang ngak na chatuna asengba punsi aina hingba ngamdaba du Kristana he live a perfect life aduga cross ta Quran ba magi mawongda aina sigadaba aina phangadaba
awaba ishor gi asaw badu Christ na cross da sibiduna nangai bu kan bidina ba mahang i ta bi aduna Christ na to bi khra ba thabak hai bi Aphaba Wapaw adu da yengjaraga ishor ga tatnaramba Maria do ishor na Christ da yenga ai da Christ thajaru ba maram na ishor ga ai ga tatnaramba Maria do Christ gi i aduna sandai nan bi re reconciliation pu bi rakte ai koin Aphaba thabak to ru ba gi nate ai na hai sing ru ba gi nate ai na pharu ba gi sunate adubu Christ na phaba gi ni amasu mana cross da ai gi da mak to bi ki ba dunani the persons and the work of Christ. Why Christ's blood is so important? His blood is so important because His blood redeems us. Magi iya duna aikoi bu handok pire. Kari dagi pap ta minai oina leramba tu dagi. And His blood not only redeems us, handok pi bakak natana magi iya duna Ishorga aiga lainaramba nang aiga lainaramba tanaramba Maria do sangdai nanbi aikoina pharu bagi nate aikoina achuma ngang bagi sunate adubu Kristana Aphaba thabak amasu mal to bikraba thabak aduna maram and we become righteous, we are saved sinner kan bi phangaba phapi ai tare Ishorgi aseng badu aikoi the credited tawre but Christ the yenga. And why Christ's blood is important? His blood is important because His blood make peace with God. Colossians chapter 1 verse 20 dasun hai aduga mahaki cross I said matam hingre okay aduga mahaki cross ki I mapalna ingthaba Puraktuna sargada natraga malemda leiba punamak mahaki mapalna mangonda taisinna hanbiba asisuni isini now aikoina peace with God haraga ayamagi wakhalon da khan basiken ai Christian waraga di ai se ingthaba phanglani imong da khatnaba leira roi laikai da inungai ne leira ni no madu nate mayam na khatnaba du lali ai Christian waraga matam da ya wana tarakani Afghanistan da hauji thoiba mamang da thokriba aikoi khangaga lei kanamata nungai na leite adu peace with God hai bidi kari nor kanda isorga aiga lainaramba Maria do pa na maram oire haraga aikoi tatna re adu kai dawi isorga aigi se yekna bo ma oire aigi thabak to thorok thabak adu isorgi mayok ta adum tawraga la yekna bo oire adu Christ gi I aduna sangdaidan bire haraga isorga miyoiba aikoi ga lainaramba Maria do sangdaidan bire aduga peace ingthaba purak bire yeknaba oirambadu yeknaba oidre mahaki macha oire mahaki family the tinsan madure peace with God adubu ai Christian waraga ai nungai ni ai paisa pairani haibedu de madudi nate aroi point application ni chili now nang amasung ai pap te minai oina leiriba adudagi kanbi naba darkar oi aduga isorgi asawba adudagi kanbi ba darkar oi adubu madugi kanbi badu asoiba amak palaitaba Passover numita hat kraba yaw machag gi gumlaba I Christa gi I gi khatta gi mapana kanbi bangam Egypt ta phongbok khiba isor gi asawba du yamna tamthiba kiningai oiba amani madudagi hena tamthiba wayenba nang ai fanggadawragani aikoi isor Christ do aigi kanbiba mapuni hana lokshinda boiba taragani ngasi mangal media sida amasung YouTube channel sida yangbiriba ai kanano khangdeno koi masa kanbiba phanglamaba oirambasu yai aduga phangdriba oirambasu yai adubu aina haijaningbadi karino haraga na isor Christ bu na ki kanbiba mapu amasung prabhuni hana lokshinda boiba taragadi Egypt ki saharda Ishor ki tamthiba asawba uthoga
ꯑꯩꯈꯣꯏꯒꯤ ꯋꯥꯌꯦꯟꯕꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯇꯝꯊꯤꯕ ꯅꯪ ꯊꯦꯡꯅꯒꯅꯤ ꯑꯩ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯥꯎꯒꯨꯝꯁꯤ ꯅꯍꯥꯛꯅ ꯈ꯭ꯔꯤꯁꯇꯗꯨ ꯅꯍꯥꯛꯀꯤ ꯀꯟꯕꯤ ꯃꯄꯨꯅꯤꯅ ꯊꯥꯖꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ today is the day of your salvation kanbiba mapuni Krista nahaki kanbiba mapuni haina loksinjau nahak hope leitre haragasu hope pinabiri Krista na nahaki damakta sibi nahak pu nahaki kanbiba mapuni haina loksinbi actually now nahaki punsi changyeng biyo nahak Christian oiba taragasu nahaki punsi changan biyo Passover numit hatraba aikhoi ki kanbiba mapu Prabhu Jisu gi I adugi mamal nahak na khanglabra nahak tarai na lobra Christian ayamba yam Christ died for my sin raga yam lai thok na lo adubu Christian sibiba madudagi sibiba da mana thengnari ba awaba du upangamde aduna ai Christian oiba taragadi nang Christian oiba taragadi aikoi ki punchi changyam se Christian tabi ki I adu kayam yam ai gi damak mamal leibage haibedu aikoi khangsi aduna ngasi aihak na sandokraba Christ is our Passover lamb haibagi Auza Kata kata. Oh, kanuma uzagi ita no. Makun dadum Russian view. Okay, hoy. Christ is the Passover lamb. Aduga Christ ki is aduki matik maru oy haibase karigino haragadi his blood redeem us his blood fellowship to God haibidi aikoi separate mabadu mahaki I aduna aikoi sandai nan bire aduga his blood make peace with God ishor ga aikoi ga yeknarambado Christ ki I na aikoi sandai nan bire haibase ai mayang gi mamangda mangal gi media gi thangdagi mayam mamangda ai masida haijaningi haido krabasi da sobi yaw taragasu ngakpi ken thank you Okay yam thagachuri haro phundokshuri ngasigi numita koi tomi sing na ibung market for pau phajana bung phana pine bikre Christ is the our Passover lamb haina haibidi karimata soiba laitraba amuk palaitraba yawna yawgi I aduna mi singi papung na mo honambado tasayno Prabhu Yesu Kristana amak palaitraba miyabagi papu miyaba amagi itabi badu mathau tai hena khangbiduna Ishwar macha amak nai khoi damakta pap tagi uchin noina sibi kibasina Ishwar gi nungsidam pung phare haini basi phawda miyabe koina thajabang amda borebade nahano khomsan bagi matamda Egypt ta kiba awaba chobodo wai magi mangda nahak tagani haibani marabadura ngasigi milasida YouTube ta yengbi kro mangan media na sanduk chaiba tharamasu yengbi kro chunaw singphumda nolokna khutno na khomjai ichil naw sing isar macha mungna nahaki damakta pawki usil oina sibi kro phawada nahaki pukning kamdura leibasi karigino nahna pukning kamdura leibo orebade Egypt ta kiba awaba chobodo nangina kakta taagane wain magi mamangda aduga wain magi nimitadu nahakna taagadabado maina lepa leitana chaliba roki magi komdo nangi lephamne haina ngasini milasida Aphaba hnopibasina myam mek singna thambibagi damak ngkhwelitna thagachori haro phunokchari Christ is our Passover lamb thank you very much thagachori haro phunokchari ngasigi nimidang ngasigi upau tabiri bichu naw sing punamak ngasigi nimidang asida yaiphafa haroba nungai punamak mapuibungna pinabi boichono hojing mak pungning hongduna aikoi Prabhu Jesu Christ bu thajabasi mapung phane koina honarasi thajabasi koina maru oire thabok naran khom nate thajabara nang yaran khom pibigadabani haiba ngasigi phajakraba topic asina maram moiraga khoi yam Punjasida, I go Thoramase, Tabi Yang Punamakte, Novo Kumar Kesam, the Kunamatuna, Mayam Punamakaina Nabagi, Yatangi Zage, Isona, Punamopina Voition. Tagatori.